ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯊꯥꯡꯁꯨꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ, ꯃꯤꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯏꯖꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯎꯃꯪꯗ ꯆꯠꯂꯒ ꯁꯤꯡ ꯆꯟꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯈꯩ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯂꯣꯏꯅ ꯆꯠꯅꯩ꯫ ꯃꯈꯣꯏꯅ ꯆꯜꯂꯨꯔꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯌꯣꯜꯂꯒ ꯆꯔꯥ ꯄꯨꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯁꯤꯡ ꯈꯔ ꯑꯁꯨꯝ ꯊꯤꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯂꯥꯡꯐꯩꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯁꯨꯕꯗꯤ ꯎ ꯌꯥꯟꯗꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯡꯁꯨꯕꯅ ꯁꯤꯡ ꯑꯁꯨꯝ ꯆꯜꯂꯛꯄꯅ ꯆꯍꯤ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯊꯥꯡꯁꯨꯕꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯊꯥꯡꯁꯨꯕꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯃꯉꯥꯏ ꯊꯥꯡꯁꯨꯕꯗꯧꯅ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯡꯁꯨꯕ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪꯒꯤ ꯁꯤꯡ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯡꯁꯨꯕꯒꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯊꯥꯡꯁꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯕꯛ ꯀꯟꯈ꯭ꯔꯦꯗ꯫ ꯑꯩ ꯅꯉꯣꯟꯗ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯖꯒꯦ, ꯃꯁꯦ ꯅꯪꯅ ꯌꯥꯕꯤꯌꯨ"꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯡꯁꯨꯕꯅ "ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯕꯣꯛ" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯡꯁꯨꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩ ꯑꯁꯤ ꯎꯃꯪ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯟꯈꯤꯕꯅ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯅꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯄꯣꯔꯒ ꯑꯃꯨꯛꯇ ꯊꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ"꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯥꯡꯁꯨꯕꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ "ꯍꯣꯏ ꯑꯕꯣꯛ, ꯑꯩ ꯊꯤꯟꯕꯤꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯡꯁꯨꯕꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯁꯤꯗꯤ ꯃꯁꯥ ꯌꯥꯝꯅ ꯂꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯥꯡꯁꯨꯕꯅ ꯍꯅꯨꯕꯤ ꯑꯗꯨ ꯄꯣꯗꯨꯅ ꯑꯁꯨꯝ ꯄꯨꯔꯛꯄꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯅꯪꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯄꯤꯕ ꯌꯥꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯁꯦ, ꯅꯪꯒꯤ ꯁꯤꯡ ꯆꯟꯕꯗ ꯁꯤꯖꯤꯟꯅꯅꯕ ꯃꯁꯤꯒꯤ ꯁꯤꯡꯖꯪ ꯑꯁꯤ ꯂꯧꯁꯤꯜꯂꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯡꯁꯨꯕꯅ "ꯌꯥꯅꯤꯗ ꯑꯕꯣꯛ, ꯑꯩꯒꯤꯁꯨ ꯂꯩꯌꯦ" ꯍꯥꯏꯗꯨꯅ ꯂꯧꯔꯝꯗꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯁꯤꯡꯖꯪ ꯑꯁꯤ ꯑꯆꯝꯕ ꯁꯤꯡꯖꯪ ꯅꯠꯇꯦ. ꯁꯤꯡꯖꯪ ꯑꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯌꯥꯝꯅ ꯊꯧꯕꯅꯤ. ꯃꯁꯤꯅ ꯅꯪꯅ ꯌꯥꯟꯅꯤꯡꯂꯤꯕ ꯎ ꯑꯁꯤꯗ ꯃꯁꯤꯒꯤ ꯎ ꯑꯁꯤ ꯌꯥꯜꯂꯒꯦ ꯈꯟꯗꯨꯅ ꯍꯦꯛ ꯌꯥꯜꯂꯨꯕꯗ ꯑꯃꯨꯛꯀꯤ ꯈꯨꯌꯥꯟꯗ ꯄꯠ ꯇꯠꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯁꯤꯅ ꯎ ꯑꯃꯕꯨ ꯍꯦꯛ ꯌꯥꯟꯕꯒ ꯅꯪꯅ ꯑꯇꯣꯞꯄ ꯎ ꯑꯃꯃꯨꯛ ꯊꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯁꯤ ꯄꯥꯏꯔꯝꯗꯥꯏꯗ ꯊꯥꯡ ꯊꯥꯡ ꯊꯥꯡꯊꯧꯕ, ꯅꯣꯡꯊꯥꯡ ꯊꯥꯡ ꯁꯒꯨꯟ ꯁꯒꯨꯟ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯏꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯡꯖꯪ ꯑꯁꯤꯅ ꯃꯥꯕꯨ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯁꯤꯡꯖꯪ ꯑꯁꯤ ꯄꯥꯏꯔꯝꯗꯥꯏꯗ ꯑꯩꯅ ꯁꯣꯟꯈꯤꯕ ꯂꯥꯏꯁꯣꯜ ꯑꯗꯨ ꯁꯣꯜꯂꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯤꯡꯖꯪ ꯑꯗꯨ ꯄꯤꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯡꯁꯨꯕꯅ "ꯍꯧꯖꯤꯛ ꯄꯥꯏꯕꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯁꯤꯗ ꯍꯪꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ "ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯣꯟꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯡꯁꯨꯕꯅ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯡꯖꯪ ꯑꯗꯨ ꯆꯥꯡ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯆꯧꯕ ꯎ ꯑꯃꯕꯨ ꯁꯤꯡꯖꯪ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯎ ꯑꯗꯨ ꯑꯃꯨꯛꯀꯤ ꯈꯨꯌꯥꯟꯗ ꯇꯨꯞꯂꯦ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯊꯥꯡꯁꯨꯕꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯎ ꯃꯊꯪ ꯃꯊꯪ ꯑꯃꯨꯛꯀꯤ ꯈꯨꯌꯥꯟꯗ ꯇꯨꯞꯂꯕꯅꯤꯅ ꯎ ꯃꯌꯥꯝ ꯑꯃꯕꯨ ꯌꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯡꯁꯨꯕꯗꯨ ꯎꯃꯪ ꯑꯗꯨꯗ ꯍꯧꯕ ꯌꯥꯝꯂꯕ ꯎ ꯃꯌꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯅꯣꯡꯃꯗ
ꯁꯦꯟ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯧꯖꯤꯛꯇꯤ ꯊꯥꯡꯁꯨꯕꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎ ꯃꯌꯥꯝ ꯑꯃ ꯌꯥꯜꯂꯕꯁꯨ ꯃꯥꯅ ꯌꯥꯜꯂꯤꯕ ꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯎ ꯑꯗꯨꯒ ꯃꯃꯤꯡ ꯃꯥꯟꯅꯕ ꯎ ꯄꯥꯝꯕꯤ ꯑꯃꯃꯝ ꯑꯗꯨꯝ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯡꯁꯨꯕ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯦꯟ ꯄꯥꯏꯈꯠꯂꯛꯄ, ꯏꯅꯥꯛ ꯈꯨꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯅ ꯃꯤꯁꯧ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯩ, ꯍꯟꯗꯛ ꯊꯥꯡꯁꯨꯕꯅ ꯑꯁꯨꯛ ꯊꯨꯅ ꯄꯩꯁꯥ ꯄꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯅ ꯈꯨꯝꯃꯛꯂꯝꯃꯤ, ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯗꯧꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯅꯤꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯃꯥꯒꯤ ꯁꯤꯡꯖꯪꯗꯨꯅ ꯀꯔꯝꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯥꯏꯔꯤꯕꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯝꯃꯤ, ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯕ ꯁꯤꯡꯖꯪꯅꯤ, ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯜꯂꯒꯦ ꯈꯟꯗꯨꯅ ꯌꯥꯟꯕ ꯎ ꯑꯗꯨꯗꯤ ꯐꯅ ꯆꯥꯎꯕ ꯎ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯀꯤ ꯈꯨꯌꯥꯟꯗ ꯇꯨꯕꯜ ꯍꯦꯛꯇ ꯇꯨꯞꯄꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯎ ꯃꯌꯥꯝ ꯑꯃ ꯌꯥꯜꯂꯒ ꯌꯣꯟꯕ ꯉꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯈꯪꯅꯔꯛꯇꯨꯅ ꯊꯥꯡꯁꯨꯕꯒꯤ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯀꯜꯂꯛꯅꯕ ꯍꯧꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯡꯁꯨꯕꯒꯤ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯍꯨꯔꯥꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯊꯥꯡꯁꯨꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤꯕ ꯑꯁꯤ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯌꯥꯟꯕꯗ ꯇꯨꯕꯠ ꯇꯨꯞꯄꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯈꯪꯂꯤꯕ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯗꯨꯅ ꯎ ꯑꯃ ꯌꯥꯜꯂꯨꯔꯕꯗꯤ ꯎ ꯑꯃ ꯑꯃꯨꯛ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯊꯥꯡꯁꯨꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯁꯨꯝ ꯁꯤꯡꯖꯪ ꯑꯗꯨ ꯊꯤꯔꯛꯄꯗ ꯃꯃꯩꯊꯪꯗꯗꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯂꯣꯟꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯕꯗ ꯊꯥꯡꯁꯨꯕꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯅꯕ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯤꯡꯖꯪ ꯑꯗꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯐꯪꯗꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ, ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯡꯁꯨꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯃꯪꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯂꯕ ꯎ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯝꯂꯕ ꯎ ꯃꯌꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯄꯩꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯌꯥꯝꯂꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯟꯒꯤ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯈꯪꯂꯤ, ꯊꯥꯡꯁꯨꯕꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯎ ꯌꯥꯟꯈꯤꯕꯅꯤ ꯍꯨꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯁꯤꯡꯖꯪ ꯑꯗꯨ ꯑꯃꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯥꯡꯁꯨꯕꯒꯤ ꯌꯨꯝꯗꯒꯤ ꯁꯤꯡꯖꯪ ꯍꯨꯔꯥꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯅꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯝꯅꯔꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯡꯁꯨꯕꯗꯤ ꯈꯪꯂꯕꯅꯤ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝꯗꯤ ꯎ ꯑꯃ ꯍꯦꯛ ꯌꯥꯟꯕꯒ ꯎ ꯑꯃ ꯊꯥꯗꯕ ꯇꯥꯔꯒꯗꯤ ꯁꯤꯡꯖꯪ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯎ ꯌꯥꯜꯂꯨꯔꯕ ꯃꯤꯁꯛ ꯑꯗꯨ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯑꯃꯅ ꯑꯃꯨꯛ ꯍꯨꯔꯥꯟ ꯇꯧꯗꯨꯅ ꯑꯃꯅ ꯑꯃꯗ ꯑꯁꯨꯝ ꯄꯥꯏꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯨꯕ ꯃꯤ ꯃꯈꯩ ꯑꯁꯨꯝ ꯁꯤꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯕ ꯀꯤꯅꯔꯛꯄꯗꯒꯤꯗꯤ ꯃꯃꯩꯊꯪꯗ ꯊꯥꯡꯁꯨꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯡꯁꯨꯕꯅ ꯁꯤꯡꯖꯪ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯊꯝꯂꯕꯗꯤ ꯃꯍꯥꯛ ꯑꯁꯨꯝ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨ ꯄꯤꯊꯣꯛꯂꯝꯃꯤ꯫
ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯍꯥꯛꯅ ꯁꯤꯡꯖꯪ ꯑꯁꯤ ꯑꯃꯨꯛ ꯊꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯡꯁꯨꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯁꯤꯡꯖꯪ ꯑꯁꯤ ꯂꯥꯟꯅ ꯍꯨꯔꯥꯜꯂꯒ ꯁꯤꯖꯤꯟꯅꯕꯒꯤꯅꯤ, ꯑꯗꯨꯅ ꯅꯪꯅ ꯄꯥꯏꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯁꯨꯕꯅ ꯃꯗꯨꯗ ꯌꯥꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯊꯥꯡꯁꯨꯕꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯤꯡꯖꯪ ꯑꯁꯤꯅ ꯄꯤꯕꯤꯕ ꯁꯦꯟꯌꯥꯝꯂꯜ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯍꯧꯗꯣꯛꯁꯦꯜ ꯑꯣꯏꯗꯨꯅ ꯄꯥꯟꯖꯔꯨꯔꯒꯦ, ꯑꯩ ꯁꯤꯡꯖꯪ ꯑꯁꯤ ꯄꯤꯊꯣꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯥꯡꯁꯨꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯡꯖꯪ ꯑꯗꯨ ꯄꯤꯊꯣꯛꯂꯝꯂꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯡꯁꯨꯕꯗꯨ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯁꯦꯟ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫